Ngasigi wari asi Gorakhpurda leiba chahi 19 phariba Mohit kauba nupa macha amagini. Numit kharanidagi mahak masadu inung nungaitaba amadi ipa pakhatpagum taurami. Maramdi mahakna mapagi upudagi tumina loutthokpa lupa lakh mari muki senfam adu cricket ki juwada loina thadokhtuna manghalami. Mahakna haujik taugadawriba si karino haibadu confirm ama khanglamde. Mahakki mapana karigumba mahakna sel loutthokpagi wafam asi khangkiba tarabadi mahakpu lemna tharoi haibasi mahak khanglami. Nongma mahakki mamanaba amana mahakpu cricket ta paisa thaba yaba apps amagi maramda hairami. Amadi mahakki cricketing ki knowledge sijanaduna paisa su yamna tali haiduna hairami. Mohit ki cricketing knowledge su yamna farami. Maram aduna mahakki mamanabaduna mahakpu apps adu sijanaduna paisa tananaba haiduna hairaklami. Adubu Mohitna mahakki mamanaba adugi wafam adu thau sabiramde. Mohit mahakna tumina sel loutthokpagi wafam asi mahakki mapana khangkhiba tarabadi kari taurakani khanbada kimanduna mahak nongma sandhya ama mahak cricket ki juwa sanafam aduda chatlami. Amadi mahak makhoina haiba thabak pumnamak loina taujage. Adubu mahakki lupa lakh marigi senfam adudi handokpirau haiduna haizarami. Juwa sanafam aduda leiramba nupa aduna mahakki wafam adu yarami amadi mahakki lupa lakh marigi senfam adu handoraklami. Adubu mathangi numit sandhya hek tarakpa adwaida nupa aduna Mohitpu kauraklami amadi mahakki makhutta thang macha ama piraktuna pahelami. Nupa aduna Mohita mahak mi ama hotnabada haiduna hairaklami. Mohit nupa adugi wafam adu tabada masa adu yamna pakhatlami amadi kimanbadagi nupa aduna hairakliba wafam adu mahak ngamloi haiduna hairami. Mohit ki wafam adu tabada nupa aduna mahak mafam adugi yamna sathiraba gang amagi member ni. Amadi karigumba mahakna hairiba wafam sing adu yadaba taragadi Mohit amadi mahakki imung manugi mipumnamak hatokani haiduna hairaklami. Haujik Mohit ki mafamda lambi amata leiramde amadi nupa aduna hairiba wafam adu yarami. Nupa aduna Mohita photo amaga photo aduda yauriba nupa adugi address ka loinana piraklami. Mohit thang macha adu paituna nupa adugi mayum adugi mamangda nupa adu bongaituna leptuna leirami. Mohitna mangonda tariba dasa asi karino haibadu confirm ama khanglamde amadi yum adugi mamangda leptuna leirami. Adubu tasengna makidi haujik mangonda achoba dasa ama tarakadawri haibasi mahak khanglamde. Ngaihak leiraba matungda nupa adu yum adugi manungdagi thoklaklami amadi Mohitsu nupa adugi maningda inaduna chatlami. Nupa aduna yum adudagi khara thapna mi tanadaba lambi ama hek yaurakpaga Mohit nupa adu tamna kana chensilami amadi mahakna pairamliba thang macha adu nupa adu tamna langami. Mohitna langkhiba thang macha adu budi nupa aduda panduna phauduna chatlami. Adubu madugi chaina kholdi Mohit ki thamoida phaurami. Amadi mahak mafam aduda leptuna kaptuna leirami. Mahakna langkhiba thang adu nupa adugi saganda panbana maram oibana nupa adu mafam adudagi khango hogalami amadi kanna chenduna chatkhi. Mado ubada Mohitna thang macha adu khongatuna nupa adugi maningda kanna tanaraklami. Amadi makhoi animak mafam aduda leiba mallaba gari parking amagi manungda changkhi. Parking adu chahi kayadagi mi amata leinadana ihang hangtuna taatuna leiba parking ama oirami. Mafam adugi misingna hainabadi parking adugi manungda thawai amadi bhut kaya ama lei haibadi parking adu damnaba parking amani haiduna hainarami. Wafam asigi maramda karimata khangjadraba Mohit parking adugi manungda hek changbaga masa aduda inung nungaitaba amadi ipa pakhatpa ama phawba horaklami. Ado oirabasu Mohit confirm ama khanglamde amadi karimata kanthaba tawdana nupa adu buthiba parking adugi manungda amuka hena changlami. Haujiksu Mohit ki makhutta ina pungtai teiraba thang macha adu pairami. Mohitna ikhang khangaudana parking aduda khamduna leiramba truck amagi maningdagi kanagumba amagi khonjel lama taraklami. Mahakna nupa adu truck adugi maningda famduna lotuna leire haiduna khankhi. Adubu Mohitna truck adugi maningda changlaga yenglubada mafam aduda kanamata leiba uramde. Mado ubada Mohitna truck adugi maningdagi khara mamangda chatke haiduna hek tawbaga mahakna truck adugi rear view mirror aduda ahan oirap tawba mong ama tawba nupa ama driver seat aduda famduna leiba urami.
nupa adubu ubada Mohit aduki matik takirami habda mahak mafam aduda chap leptuna leirami. Nupa aduki mafi maron sing adusu ina pungtay tayrami amadi nupa adu driver seat aduda famduna Mohit pu yamna munna yengduna tumina leirami. Matang aduda ikang kautana truck aduki makhatagi khut anikak fautoraklami amadi Mohit ki makhong adu yamna kadna paiduna chinglaklami. Maduda Mohit ki makhutagi mahakna pairamliba thang macha adu nathokhtuna takhi. Matang aduda mong ama tawba nupa adu truck taki kumtharaklami amadi Mohit tamna makhong adu sekla duna changlaklami. Nupa aduki mamit adu hauthong amagi mamit kumna ngosok ngaurami. Nupa adubu buda Mohit masa adu thak niklami amadi kiman khiduna mamit adu usinduna tumina leptuna leirami. Amarom Mohit ahing chupa mayumda halaktabuda Mohit ki mamaga mapagana police station da chatuna FIR ama palami. Mathangi numit nongalaba matungda police na Mohit pu thira duna ngarang ahing Mohit na changkhiba Ahanba gari parking adugi manungda changlami. Makhoina mafam adu yauraba matungda makhoina Mohit wanthaduna taduna leiramba thengnakhi. Amadi Mohit na thanglangduna saukhankhiba nupa adusu Mohit ki manakta wanthaduna taduna leirami. Mohit amadi nupa adubu police na khudakta hospital da pukhatlami. Mohit na wakhal taraklaba matungda mahakna mahaki mamaga mapaga amadi police da mahakna thokhiba amadi mangonda thokiba thokdoksing adu loina mayek sengna amadi asengba sing adu haiki. Mohit na cricket ki juwa sanafam da thengnarkhiba nupa adugi maramda danatana mahakna parking adugi manungda ngarang ahing thengnarkhiba mong ama tawba ahan oirap tawba nupa adugi maramda su haiki. Adubu Mohit na mahakna mamit usinkibagi matungda ngarang ahing mangonda parking adugi manungda thokiba thokdoksing adugi maramda karimata ningsingba ngamlamde. Police na juwa sanafam aduda chattuna yenglubadasu nupa adu mafam aduda thiba fanglamde. Mohit ki mapana mahakpu belda louthoktuna mayumda puraklami amadi yamna thina chaikhi. Adubu Mohit hauji mapa amadi police dagi hena mahakna ngarang ahing parking adugi manungda thengnarkhiba mong ama tawba nupa adugi maramda khalubada amukka hena kirami. Mohit ta thokiba thokdoga sibudi aikhoina mangonda takhiba achauba dasa amani khanduna kauthokrasi. Amadi cricket ki season asina lakpasida cricket ta paisa thadaduna sen tanbagi mahutta achumba mafam amada paisa thadaduna sen tananaba honasi haiduna aigi viewers amadi subscribers singi mafamda hanna request tawjari. Adomna wari asigi maramda kari khalli comment ta soidana haibiramu. Facebook ta Manipuri horror story gi Facebook page fu follow tawbiramu. Loina na karigumba wari asu mayamna pambi taragadi channel asibu subscribe tawbiramu amadi video asibu like and share amamda tawbiramu. Mathangi video da amuk unarasi habisiga loina na yangkopam loyang anbana mayampumnamakpu kainabagi yathang nezari.